ngasi ayuk anganbada Rims Hospitalda Lilong Sajingdagi Chingsubam O Manju Kaubi sahi kuntraga manga surabi ahanba angang unabagi operation tawduna nupi macha ama poklaba matung mama laikhidre hairi angang delivery ngarang tawro matung tawlo ba kung ani ulay ba ito na kaya patient si ihadarak ba dagi doktor operation tawre angang ko yang dia akan doktor ya tu juga sige dia wasi sida ngarang dang tu salaga ngasi nongaram dai pung hum ba ta da si ai na putore doktor ji wai sada ba ta si patient ya sabe laite doktor ya sabe laite hai cita mi ai ngarang da ngam si ji ngam di mong kham moi ga lai ngasi Rimsta angang unabada laikitabaga mari lenana irang haurakre Hoje Rimsta ngarang tu ahan nama gabung babung kampung lagi drama matung ka hoje amu koi Lilong Sajing dagi ngarang operation pung ani ada tolaga second times operation amu pung ndangi pung tare ada tolaga masanu pino umur matung ka Nasimba nang muntai pung teret ka muhana operation tawro matung da ay nungalam da ye pung hum da da koi masano pim umar matung da nupi adu lai kidre hay dana masi Rimsta Rimse baje asibai mu phamamage sakam chap manare khoisaunaraba miyamna thomjinkhre khoisaunaraba miyamna ngasigi Rimski thaudokta doctor phukre hairi molest tawramle chenaba cherak pibiu victim Lampen police station konba Sagonban tera khanam lairaktagi khumuksam Kumargi masanupa khumuksam Robi kauba sahi nifuga mathoirom suraba miyoi asina makhoigi naknaba lekaidagi maunaha ama sahi nifuga humdoirom suraba amabu molest tawramle Nambon saba lekaida kuntraga humdoi suba Assam Rifle gi convoyda ambush tathakiba thaudokta laikhidraba Assam Rifle jawan singi mafamda ikai khumnabu utpa amasung nungaitaba phongdoktuna ngarang Kaksing Police Kaksing Lamkhai Assam Rifle amasung lamdam adonggi miyamga punduna candle light bizin ama Kaksing Lamkhai da pangthokre loinana ambush ki thaudo adubusu akanba mawongda condemn tawduna yaringdabasu phongdokhi yamna nungaitaba thaudok amada Tamai Bazarda dukan lani maina sakre ambush ta soklaba AR gi personnel manga Kolkata da layeng bagidamak aeroplane da ngasi pukre